Manipur की Chief Secretary Oiramba Amadi Hokiba Lok Sabha Mikhalda Congress Party की Mirep Oikiba MPCC की Wangangloi Oinam Navkishore Congress Member Oiramba Hanagi Minister N Mangi Hanagi Minister Oiramba A Viren Amadi Kebishna BJP Dangasi Yaukrai November Tareta Pangtokodoriba Marki Mikhalda Congress Party da Kitokuna BJP da Nauna Yauraklaba Member Singasina Mikhal Asida Anoba Sapu Ama Pibangam Lagani Haina Manipur की Chief Minister N Viren Haikrai Kanglaipak News Tembang Loop KNTL Manipurna Hojik Hospital Singda Anaba Singi Iwat Pagi Kudongsa Daba Lairiba Ashida Karada Oiriba Suko Anabagi Pandamda Janims da EPBG Thoroma Mapak Thokrai Ngasi EPBG Thoromaduda Donor Taratrukna EPK Makatana Rims Hospital Dasu Loop Asina Sinduna EPBG Thorom Pangthoki Gani Haina Loop Asigi Executive Member TH Sandhyana Fongdokrai Manipur Lenga ki Relief and Disaster Management Department ki Minyang Makata Disaster Management Institute na sponsor tawduna tangkang naina satharakpa training program gi saruk amoina sugnu AC gi manung chanba Tangjeng Khuno Community Hall da one day training cum awareness program on disaster management with emphasis to COVID-19 ge thorom pangthokrai thorom aduda saruk yakiba training instructor singna COVID-19 nabada uthorpa layong singi matangda palladuna lengakna lauthokiba SOP singi matangda sugaina wafung kaya phongdokhe loinana khutsa hamdokpage demonstration amasu utke COVID-19 na India da sihan kiba apunba masing lakh ama lising mapan ga chamag yangkhai yaukrai hojik fawbada laina sina nahan kiba apunba masing lakh humdra mathoi lising kunga chamanga kunthra nipan yaukrai masigi manungda apunba mioi lakh humfu mathoi lising nipu mapan ga chamanga kunthra manga di laina sidagi phagalaktuna discharge taukrai saidang bana mapu sabiganu puari gi tangkak amada sangja famlo khraga missing yam khalakle haiduna kunda sinduna nauna maming thonjinba tawbiganu amata oina ingna sikna laiminasi haina Federation of Haumigi President Sapam Jajadomani na haikrai wapam asinga se sangakpham da leiba District Council House da pangthokiba Federation of Haumigi ahumlaksuba mapokumon palan thoromda phongdokibani Mar Women Association Jiribam area nga se the United Chief Committee Mar Inpui Kuki Students Organization amadi Mar National Union Jiribam District ka kusamnaduna the Scheduled Tribe and Traditional Forest Dwellers Recognition of Forest Rights Act Lisingani Taruk Chadhan Babu Yaning da Phongdoktuna Jiribam Fire Service Office Manakta Khongjang Sangsin Krai Imphal East District ki manung chanba Saijang Khul amadi Silent Khul ani gi marakta lamgi matangda sayanaba leiriba asi atuba matamda mari leinaba authority na mideng changbiduna warushin purakpiyu haina takseladuna ngasi Saijang Club Lampakta miyam gi mifam ama pangthokrai mifam aduda Saijang Development Committee gi Secretary L Sobana hai Saijang Khulga Silent Khul ani gi marakta lamgi matangda sayanaba leiriba asi sahi yangkhai humdai suraklei masigi wahaudagi khana chainaba fawba thokrai atuba matamda Manipur lengakna khul ani asigi marakta leiriba chainariba si mijeng changbiyu amadi warushin purakadabani